Imes Paodam yang tabiri basingbu taram nausa bagloyana kurumzari. Paodam asigi maroyo pauda Children Day gi thauram raja gi thakda lenga na sinuna pangthokre. Lenga na tawgani lauthokraba sing thabak oina uba phangdrabadi mathangi tamda miyamna vote pibiganu haina Chief Minister N Biren na haikre. Loyana 3rd Division Football League Tournament 2018 ngasidagi hawdokre. Hawjik mapungoyo paulo birasi. Tungi jati gi yumbi oigadoriba angangsingbu minungsiga loyana luna chana loina biba amadi makoibu matik chaba mioi amamam oinaba semba haibasi ahalsingi tangai phadaba thaudangni haina Manipur gi Chief Minister N Biren Singhana phongdokre. Ngasi Manipur Sarkar gi Social Welfare Department sinduna Chingmairong da leiba Tribal Research Institute TRI gi auditorium da state ki thakta pangthokpa Children Day gi thoramda athoiba mithunglen oina saruk yaraduna Chief Minister na wafamasi phongdokibani. Chief Minister na makha taraduna Manipur Sarkar gi Maikaidagi su Health amasung Social Welfare Department ani punsinaduna angangsing gi haksel amadi tungi punsida yaiphanaba thoram paikhatpa hore angangsing gi pothapam oinaba Takyal gi Children's Park ta toy train amasu athu matamda thamlagani state asida lanai oiba park macha khara natana miyang gi oiba pothapam leitri maram asina angangsing amadi imung manungi miyoi sing punna pothaba yaba achoba park ama mafam chaba mada sanaba sarkar asna hotnari haiki. Social media da angangsingda akia khang pokpa yaba natai chadaba picture amadi video na singba makhala mata thagat piganu hainasu Chief Minister na appeal toraduna tungi yumbiral sembada ekhoi punamangna thaudang lominasi haiki. Ngasi gi thoramadu Social Welfare Department ki makhada leiba mahiloi sangsingi mahiloi singna nat ki oiba jagoi isai kayasu pangthokki. Chief Minister na thoramadu saruk yakhiba singda asamba khudol pot kayasu piduna puning thagatki. District Social Welfare Office Thobal nasu ICDS Thobal amadi Thobal Jilla da leiriba Children Home singa khusamnaduna Children's Day gi thorong asi Thobal wang matambada leiba Women Income Generation Center gi campus ta pangthokre. Thorong gi saro moina Children Home for Girls Week Thobal Home for Mentally Ill Girls Thobal Sabal Tongba Open Shelter Home for Girls Wangbal Government Children Home Boys Sarangpat Maning Lekai amadi Imphal West gi Hope Home gi angangsinggi tongan ba cultural show kayana thorongi maroeba saru ama oiki. Thoramadida wiki chief functionary o Indira District Social Welfare Officer Thobal A Kameshwar Child Welfare Committee Thobal gi chairperson KS Jitendra amadi District Child Protection Officer Thobal KS Anita na athoiba mithungsing oina saru yaduna home gi angangsingda notebook yauna asamba khudol sing piki. Tauranga Marilena District Social Welfare Officer Thobal A Kameshwar na hai ngasi miyamna sakhanglaba afawba miyoi kayama yamna lairaba amadi pibam zadraba imungdagi horakpa wari aikhoina tai maram asina aikhoina punna hotnaminaduna kana leijatre hairiba angangsing asibu sembiba amadi makhoigi talent sing khangdoknaba hotnabiba tangai phade makhoibu nungsibiba tangai phade haiki. Laima pokpa Muhindro LM High School Thobal athokpam nasu angangsing gi numi Children's Day thorong asi school asigi campus ta pangthokre. Any Live DD Guwahati na sponsor tawduna pangthokiba thoramadugi mapungoiba saru ama oina Pandit Jawaharlal Nehru gi photo da saruk yakhiba singna laikatuna ikai khumnaki amadi safe environment haiba theme da category ahum thokna khadotuna mairoi singi layakpa amadi isai sangdamnabagi thoramso pangthokhi amadi Pandit Jawaharlal Nehru na lebak asigidama maruoina angang singidama khanjaramba kayagi maramda wafong kaya phongdokhi. Thoramadu School asigi School Managing Committee Secretary SS Gulapi, President A Brajamohan amadi Member L Romendro na athoba mitungsing oina saruk yaduna makok mathang taraba mahiroi singbu mana mathum sing yanthokhi. Ngasi Bharat ki mafam sinba thungna pangthoknariba Pandit Jawaharlal Nehru gi mapok numi Children's Day gi thoram asiga Marilena Lamjing Trust Kaksingna Mission Blind School Hekak Pokpi Mahiroi Singda Asamba Kudol Pot Pibaglena Chaklen Pijabagi Thora ma pangthokre. Thoramadu Mission Blind School Hekak Pokpi gi Principal Compounder Pareng Kom amadi Lamjing Trust Kaksing gi President Y Mohendro na thoram mapusing oina saruk yakhi.
Tharam aduda blind school asigi mahiroi-singna isai saktuna Children's Day gi harau nungaiba phongdoki ngasigi tengbang piba amadi saklen pijaba tharam aduga mari lena Lamjing Trust ki President Y Mohendro na phongdokibada Lamjing Trust wakhal manaba naha kharana punsinduna sotharaba kana lejadraba singbu hiram kayada mateng pangnabagidamag handakta nauna linkhatkiba trust amani trust asigi ahanba oina ngasi Children's Day gi thoranga mari lena blind school asigi mahiroi singda asamba kudol pot amadi saklena si pijabani haiki loyana thoramaduga Marilena Blind School asigi principal kam founder oriba pareng komna phongdorakpada mission blind school asi sahi asigi haukiba March thada Manipur lenga na aided school ama oire hainadi lauthok pikre adubo ngasi pawba thabak ta onthok piraktri hana Assam Rifles tagi mateng phanglami madusu pibiraktre adumoinamak mafam kayadagi tongan tonganba lanai lup kayanadi mateng adumak lepna pibirakli masigidama mateng pangbirakhiba singbo school asigi maikaidagi hainingai leidana thagatpa phongdoksari haiki amaromda angangi numika marilena Society for Disabled Care hiang thangmaning lekai Impal West nangasi Mission Blind School hekakpokpigi mit udraba angang singda san thakna polam sing kudol tamkre Society for Disabled Care hiang thangi secretary Ais Asarani na phongdorakpada disabled singi marakta mit udaba haibasina khwaidagi nungaitaba amani masigidamak khallaga school asida ngamjaba kharadang kudol tamjabani phongdokhi NM Educational and Cultural Research Foundation Kaksingna Sinduna Angangi Numika Marilena Ahanba District Thaki Apikpa Angang Singi Layekpa Sangdamnaba Amangasi Kaksing Garden da Pangthokre Category A Pre-Nursery amasung Nursery gi Kanglupta Kids World Kaksingi Mahiroi Ahom Lingjen Khetrimayumna Ahanba Pijam Anuska na Anishuba amasung KSS Lanjenbana Ahumsuba Taki Category B Kindergarten 1 amasung Kindergarten 2 gi Kangluptana Yambem Larson Padmaratna English School Kaksing na Ahanba KSS Henthoi Padmaratna English School na Anishuba amasung Tomthin Nganba Nomaithem Martin Grammar School Kaksing na Ahumsuba Taki Category C Class 1 amasung Class 2 gi Kangluptana Cyrus Moirangthem MMS Genius Academic Kaksing na Ahanba KSS Lamjingba Martin Grammar School Kaksing na Anishuba amasung Nomaithem Jennifer MMS Genius Academic Kaksing na Ahumsuba Taki Sangdamnaba aduda makok mathang takrabasingda tharomgi athaba mithong oikiba E Surchan Principal Kaksing Higher Secondary School Kaksing Thorom mapu oikiba Y Yaima Social Worker amasung akhanaba lengbirakpa oina saruk yakiba Dr. P. Rajendra Secretary History Society Kaksing ahumna manasim khusinaki ngasi Moreda laiba St. George High School nasu Children's Day gi palan pangthokre ngasi gi thoramaduda school asigi father amadi oja kaya amadi satra satri kaya na saruk yaduna pangthokpa duda satra satri kaya na magi natki oiba jagoi isai kaya utki ngasi gi angangi numit palan gi thoramaduda school asigi oja singna satra satri kaya da atoma ho kaya pijaki amaromda Thoramasiga Iroyana School asigi Annual Games and Sports Meet 2018 gi makok mathang taraba satra satri singda mana mathum sing yenthoki hairi India Today na piba survey report amada lenga asigi khwaidagi phaba CM singi manungda ahum suba tarakpa amadi BJP na lenga pa state singi manungda ahanba tarakhraba Manipurgi CM Biren ngasi BJP Impal East amadi miyamna Androgi Thambalnu market ta okre Tharamaduda Chief Minister Dongthombam Biren na haiki BJP gi lenga asna hotnariba chakhot khongthang kaya sibu Congress lenga na toromba ngaltani hairibasi angakpani Sipai gi peti chegi peti oina piramba Congress lenga nani haibasi kaudaba phai CM na makata na haikibada entrepreneurs singi startup scheme sing phisalon sa ki hom amadi makhal kaya gi lau singubagi pothokna singba puthoknaba semitlon leiba lamda ama oina ba lenga asna banki staff singa su khananaba hotnari singi ampham singda ima kaithal sakre National Highway gi lambi sing semkre miyang gi mathau tauba asona na bagi mateng pangba haibasdagi henba leite Lok Sabha election sida miyamna BJP lenga asibu amuhanna pahenba mathau tari sahi amaga thani pang khatangai ri balenga asna singtam mari phaga hale sotharaba lairaba kaya gi aifana balenga asna miyang gi numina singba thorang kaya paikhatli loyana layeng bangam jadraba lairaba singi yengduna lenga asna CM IST scheme paikhatkre Thoramadu IPR Minister Biswajit na haiki lakliba sayola singi manungda Impal yaripok lambi asi semjilagani Impal gi maroi ampham singda laigadaba footbridge sing semnaba thorang loire
ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯂꯒꯅꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤꯡ ꯊꯕꯛ ꯑꯣꯏꯅ ꯎꯕ ꯐꯪꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯇꯥꯝꯗ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯕꯤꯒꯅꯨ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯈꯤꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯊꯥ 4-5ꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤ ꯑꯣꯏꯔꯒꯅꯤ ꯀꯪꯒ꯭ꯔꯦꯁꯅ ꯃꯇꯝ ꯀꯨꯏꯅ ꯄꯥꯜꯂꯤꯉꯩꯗ ꯁꯦꯝꯕꯤꯔꯝꯗ꯭ꯔꯕ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯍꯧꯖꯤꯛ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯦꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯣꯏꯔꯦ ꯀꯪꯒ꯭ꯔꯦꯁꯅ ꯋꯥ ꯉꯥꯡꯂꯤꯕ ꯑꯁꯤ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯂꯦꯝꯕ ꯑꯣꯏꯒꯅꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯕ ꯍꯦꯛ ꯐꯪꯂꯛꯄꯗꯒꯤ ꯀꯪꯒ꯭ꯔꯦꯁꯅ ꯃꯤꯌꯥꯝꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯂꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯆꯍꯤ 2 ꯐꯥꯗ꯭ꯔꯤꯕ ꯕꯤꯖꯦꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯒ ꯌꯦꯡꯅꯕꯗ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯂꯕꯅꯤ ꯒꯣ ꯇꯨ ꯍꯤꯜ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯆꯠꯄ ꯅꯠꯇꯦ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯧꯍꯟꯕ ꯉꯝꯗꯕ ꯀꯌꯥ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯧꯍꯟꯕꯅꯤ ꯍꯥꯟꯅꯒꯤ ꯁꯤಎಂ ꯏꯕꯣꯕꯤꯒꯤ ꯃꯇꯝꯗ ꯇꯣꯏꯅ ꯇꯧꯔꯝꯕ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯔꯨ ꯐꯨꯛꯅ ꯃꯨꯊꯠꯈ꯭ꯔꯦ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯖꯔꯅꯦꯂꯤꯁ ꯋꯦꯜꯐꯦꯌꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯖꯔꯅꯦꯂꯤꯁꯁꯤꯡꯗ ꯄꯤꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯦꯡꯕꯥꯡꯁꯤꯡꯒꯤ ꯁꯦꯟꯐꯝꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕ ꯁꯔꯀꯥꯔꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯑꯃꯁꯨꯡ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧ ꯄꯨꯔꯤꯕ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯃꯤꯅꯤꯁꯇꯔꯒꯤ ꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯖꯔꯅꯦꯂꯤꯁ ꯋꯦꯜꯐꯦꯌꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯦꯅꯤꯐꯤꯁꯤꯌꯔꯤꯁꯤꯡꯗ ꯁꯦꯟꯐꯝꯁꯤꯡ ꯌꯦꯟꯊꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇꯔꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯖꯔꯅꯦꯂꯤꯁ 3ꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯍꯧꯖꯤꯛ ꯂꯥꯌꯦꯡꯂꯤꯕ ꯖꯔꯅꯦꯂꯤꯁ 3ꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯖꯔꯅꯦꯂꯤꯁ ꯋꯦꯜꯐꯦꯌꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄꯤꯕ ꯇꯦꯡꯕꯥꯡꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯆꯦꯛ ꯃꯅꯥ ꯑꯣꯏꯅ ꯃꯤꯅꯤꯁꯇꯔꯅ ꯈꯨꯠꯁꯤꯟꯅꯈꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯖꯔꯅꯦꯂꯤꯁ ꯃꯅꯤꯄꯨꯔ ꯃꯦꯜꯒꯤ ꯖꯣꯏꯟꯠ ꯑꯦꯗꯤꯇꯔ ꯑꯣꯏꯔꯝꯕ ꯅꯤꯡꯊꯧꯈꯣꯡꯖꯝ ꯒꯤꯆꯟꯗ꯭ꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯖꯣꯏꯟꯠ ꯑꯦꯗꯤꯇꯔ ꯑꯣꯏꯔꯝꯕ ꯚꯤ ꯈꯝꯈꯟꯊꯥꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯟ ꯇꯥꯏꯝ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯒꯤ ꯂꯨꯄꯥ ꯂꯥꯈ 2 ꯈꯨꯠꯁꯤꯟꯅꯈꯤ ꯍꯧꯖꯤꯛ ꯂꯥꯌꯦꯡꯂꯤꯕ ꯄꯤꯇꯤꯑꯥꯏꯒꯤ ꯐꯣꯇꯣ ꯖꯔꯅꯦꯂꯤꯁ ꯄꯤ.ꯑꯦꯁ. ꯁꯟꯇꯣꯁ ꯑꯃꯗꯤ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯗꯦꯁꯛ ꯑꯦꯗꯤꯇꯔ ꯃꯪꯒꯤ ꯅꯤꯡꯊꯧꯖꯥꯗ ꯂꯨꯄꯥ ꯂꯥꯈ 1 ꯑꯃꯁꯨꯡ ꯂꯤꯛꯂꯝ ꯖꯔꯅꯦꯜꯒꯤ ꯑꯦꯗꯤꯇꯔ ꯏꯟ ꯆꯤꯐ ꯀꯣꯏꯖꯝ ꯔꯥꯖꯦꯟꯒꯤ ꯂꯥꯌꯦꯡꯕꯗ ꯇꯦꯡꯕꯥꯡ ꯑꯣꯏꯅꯕ ꯂꯨꯄꯥ 50,000 ꯆꯦꯛ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯈꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯔ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯀꯛꯆꯤꯡ ꯇꯥꯕꯝ ꯕꯤꯄꯤꯟ ꯆꯟꯗ꯭ꯔꯅ ꯂꯥꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯊꯥꯔꯝꯈꯤꯕ ꯗꯔꯈꯥꯁꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯂꯨꯄꯥ 50,000ꯒꯤ ꯆꯦꯛ ꯃꯅꯥꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯈꯤ ꯀꯦ ꯕꯤꯄꯤꯟ ꯆꯟꯗ꯭ꯔ ꯁꯔꯃꯅ ꯂꯩꯈꯤꯗꯕꯗ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯖꯔꯅꯦꯂꯤꯁ ꯋꯦꯜꯐꯦꯌꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯋꯥꯟ ꯇꯥꯏꯝ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯔꯅꯆꯤꯡꯕ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯔꯒꯅꯤ ꯍꯥꯏꯈꯤ ꯐꯦꯃꯤꯂꯤ ꯑꯦꯟ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯕ ꯊꯤꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ (NCD) ꯆꯥꯟꯗꯦꯜꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜꯗ ꯗꯥꯏꯕꯦꯇꯤꯁ ꯗꯦ 2018 ꯑꯣꯕꯖꯥꯔꯚ ꯇꯧꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯥꯟꯗꯦꯜꯒꯤ ꯃꯜꯇꯤꯄꯔꯄꯖ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯁꯟ ꯗꯤꯔꯦꯛꯇꯔ ꯑꯃꯗꯤ CMO ꯆꯥꯟꯗꯦꯜ ꯗꯣꯛꯇꯔ ꯁꯔꯊꯥꯅꯤ ꯁꯔꯕꯣꯝ ꯑꯃꯗꯤ DNOSWCE, NPICE, NPPCD, NCD ꯀ꯭ꯂꯤꯅꯤꯛ ꯗꯣꯛꯇꯔ Y. ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯑꯅꯤꯅ ꯃꯊꯪꯁꯤꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔ NCD, NPCD, CS ꯗꯣꯛꯇꯔ ꯒꯤꯜꯕꯔꯠ ꯁꯨꯝꯄꯤꯅ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯑꯣꯏꯈꯤ ꯊꯧꯔꯝꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯔꯦꯂꯤ ꯑꯃꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯀꯣꯏꯕꯗ ꯆꯠꯈꯤ ꯔꯤꯚꯥꯏꯁ ꯑꯦꯁꯦꯁꯃꯦꯟꯠ ꯑꯦꯟ ꯑꯦꯀ꯭ꯔꯤꯗꯤꯇꯦꯁꯟ ꯐ꯭ꯔꯦꯝꯋꯥꯔꯛ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯦꯋꯦꯌꯔꯅꯦꯁ ꯋꯥꯔꯛꯁꯣꯞ ꯑꯃ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯁꯨꯔꯦꯟꯁ ꯁꯦꯜ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟड ꯍꯥꯌꯔ ꯑꯦꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯄ꯭ꯔꯣꯖꯦꯛ ꯗꯤꯔꯦꯛꯇꯣꯔꯦꯠ ꯔꯨꯁꯥ ꯃꯅꯤꯄꯨꯔꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ DM ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯀꯤ ꯍꯣꯜꯗ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯦꯁ. ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯗꯨꯅ ꯍꯧꯗꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯦꯁ. ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯑꯦꯁꯦꯁꯃꯦꯟꯠ ꯑꯦꯟ ꯑꯦꯀ꯭ꯔꯤꯗꯤꯇꯦꯁꯟ ꯀꯥꯎꯟꯁꯤꯜ (NAAC) ꯑꯃꯗꯤ ꯔꯤꯚꯥꯏꯁ ꯑꯦꯁꯦꯁꯃꯦꯟꯠ ꯑꯦꯟ ꯑꯦꯀ꯭ꯔꯤꯗꯤꯇꯦꯁꯟ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ NAACꯀꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯪꯗꯨꯅ ꯑꯦꯁꯦꯁꯃꯦꯟꯠ ꯑꯦꯟ ꯑꯦꯀ꯭ꯔꯤꯗꯤꯇꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯕ ꯉꯝꯅꯕ ꯔꯤꯚꯥꯏꯁ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤ ꯋꯥꯔꯛꯁꯣꯞꯇ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯧꯅꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯅꯕ ꯑꯄꯤꯜ ꯇꯧꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯍꯥꯌꯔ ꯑꯦꯟड ꯇꯦꯛꯅꯤꯀꯦꯜ ꯏꯖꯨꯀꯦꯁꯟꯒꯤ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯑꯥꯏꯁ ꯗꯤꯂꯤꯞꯅ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯍꯥꯌꯔ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ NAACꯀꯤ ꯒ꯭ꯔꯦꯗ ꯋꯥꯡꯅ ꯐꯪꯕ ꯉꯝꯅꯅꯕ ꯃꯈꯣꯏꯒꯤ ꯄꯔꯐꯣꯃꯦꯟꯁꯁꯤꯡ ꯐꯒꯠꯍꯟꯅꯕ ꯍꯥꯏꯈꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯀ꯭ꯂꯤꯟꯂꯤꯅꯦꯁ ꯗ꯭राꯏꯚꯀꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯁꯥꯏꯀꯜ ꯑꯦꯛꯁꯄꯤꯗꯤꯁꯟ ꯑꯃ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ NCC ꯌꯨꯅꯤꯠꯀꯤ ꯀꯦꯗꯦꯠꯁꯤꯡꯅ ꯉꯁꯤ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯒ꯭ꯔꯨ ꯇꯝꯄꯥꯛ ꯚꯤꯂꯦꯖ ꯐꯥꯎꯕ ꯆꯠꯈ꯭ꯔꯦ ꯁꯥꯏꯀꯜ ꯑꯦꯛꯁꯄꯤꯗꯤꯁꯟ ꯑꯁꯤ 14 ꯃꯅꯤꯄꯨꯔ ꯕꯠꯇꯥꯂꯤꯌꯟ NCC ꯏꯝꯐꯥꯜꯒꯤ ꯃꯈꯥꯗ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ NCC ꯌꯨꯅꯤꯠꯅ ꯁꯤꯟꯗꯨꯅ ꯆꯠꯈꯤꯕꯅꯤ ꯀꯦꯗꯦꯠ 50ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯈꯤꯕ ꯁꯥꯏꯀꯜ ꯑꯦꯛꯁꯄꯤꯗꯤꯁꯟ ꯑꯗꯨ ꯑꯦꯁꯣꯁꯤꯌꯦꯠ NCC ꯑꯣꯐꯤꯁꯥꯔ ꯂꯦꯐꯇꯤꯅꯦꯟꯠ Y. ꯔꯥꯖꯨꯅ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯀꯛꯆꯤꯡꯗꯒꯤ ꯂꯝꯊꯥꯈꯤ ꯁꯥꯏꯀꯜ ꯑꯦꯛꯁꯄꯤꯗꯤꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯂꯦꯜ ꯕꯖꯥꯔꯗꯁꯨ
lamtu sengdoki hairi. Ngarang Howland Pai Village da Kuladugi Lunkhongam Haukip Koba Myoy amagi yum sabada Myanmar gi myoy kharana photo kapagi thabak chathakrabagi matungda ngarang Moregi ADC amadi Myanmar gi police amadi atay official singa Indo Myanmar Friendship Gate number 2 manakta leiba Myanmar gi Nanphalong Market ki Immigration Office da phaminakre hairi ekhogi more paumina phangba paugi matung ina mifam aduda Myanmar police amadi atay official kayaga Moregi ADC and Bangkim ga phaminaduna wari sanaki hairi Wari Sanabaduda Myanmar official sing aduna Howland Pai Village da yum ama semgaliba mafam asi under marketed area oibana makhatana san biganu amadi Howland Pai Village ki cemetery oiriba mafam adusu under marketed area ni haiba wafam sing thamlaki hairi amaromda Howland Pai Village ki chief Lakholon Haukip nadi yum sariba mafam asi Manipur amadi Howland Pai Village ki lam oibana yum semba sabagi thabakti lepalaitana sathakigani haina ngasi aikhogi paumida phongdolaki Aimol Tribe Union ki President RT Akhel na haikre Aimol di Aimol oina leigani Nagada punsin balaite wafam asing asin nungthil press club ta paumisinga unabada Akhel na phongdokibani mana makhata kibada tha sigi tarama thoida United Naga Council UNC na Aimol asi Nagada punsile haikibadu sumkhang khangde punsin kibalaite UNC na communal wafam phongdokiba laibak thibani English Champa Yankai Taruki October Mapanda India Government ki Home Ministry ki modification SRO number ama yauduna Aimol tribe ama oina sakhang krabani mamangda NSN IM na Aimol asi Nagada yaugadabani haiduna misam kaya phuwa amadi hatpa laikre UNC na Aimol tribe ta singna birakanu singnarakpa khudimak sabchana thengnagani Kangluki irang sagat pasi tofam thokte magi jati magi kangluki dabak lepkodabani masida amana amabu yengsenbagi wafam thampham thokte Aimol di Aimol oina adumak leigani haiki Palel police ki team na phagalakpa yungang biar amadi yungau ngasi exercise palenda sinara matunda Palel police station mamangda mai thadotuna amadi haidotuna mangankre Yungang sing adu Palem Police Station gi OC MS Haisnam na lusingba timna haukiba tang marigi numidang wairamda Palel Bazar area da thiba humbagi thabak chathabada dukan tara dagi phagat khibani phagalakiba yu sing adu charona lupali sing kunmathoi chahum longini yu yolamba sing adu dagi lupali sing tara mathoi chahum fine oina lokhatle hairi yu sing adu ngasi excise Palem da sinara matungda Superintendent of Excise Sinhat Wi-Fi Deputy Superintendent of Excise Thaubalamadi Kaksing TS Priyokumar Deputy Superintendent of Excise Imphal East C. Raikham Additional SP Law and Order Kaksing Thingnam Disojik Yauna ngasi mai thadokna manghankibani hairi amaromda Kaksing amasong Hianglam Police ki team na tongan mafamdagi phagalakpa charakna lupali sing kuntra mari chatuk longgi mamal oigadaba Yungang Indian Made for Liquor Beer amadi Yungau DIC Liquor ngasi Excise Kaksing na sinara matungda ngasi Excise Station Kaksing ni mamangda mai thadokna amadi haidokna manghankre Ngarang takel patalaiba juvenile home da yumkhaibam aboy singnaw mongda thori yanno leirambagi aseng balangla langjin hayeng phawbagi manungda puthoktrabadi general strike yauna akanba khongjang sangsilagani haina JSC against the murder mystery of aboy yumkhaibam a student of 12 study of Tomba yumkhaibam of Irong Khunau at juvenile home takel pasoi on 13/11/2018 Imphal West District Manipurgi sengkiba JSC gi president MD Alauddin na phongdokre ngasi Irong Khunau da pangthokiba public meeting amada miyamgi oiba tongan warep manga lokhiba loina JSC gi president wafam asi phongdokibani mana makha taraduna misi asigi aseng balangla langjin hayeng phawbi manungda puthoktaba tarabadi CSO singaloyana akanumongda banamadi blockade satharagani haiki Paumi singuna baduda MMWO gi president Abdul Pradhan phongdokibada lamdamasta miyoy ama maram amadagi siramba matamda mob justice tholakpadagi yum thugaiba amadi maina singba thabagi thawng singa si tawraidabani miyoy aduna siriba maram adu khangdoknaba hotnaba loyena aingi mateng lauduna mara leba miyoy adu dandi pinaba hotnasi aboy misigi matangda sarkarna inquiry committee ama semlaga thigatpiu aboy masana suicide tawribra natraga mahakpo hatoklaga thori yansinbra haibadu khangdoknaba hotnabada JSC amadi miyamna mateng pangbiu JSC na aboy yumkhaibangi misi asi lawdunaraga hatpani JSC gi demand phangdro phawba asiba haksang lawdaba independent inquiry body ama semduna misi asi gi matangna thigatpa haibana singba warep singsu lawki
Singapore pangthokadaba East Asia Summit yawba lakliba Prime Minister Narendra Modi na USA gi Vice President Mike Pence ka unaduna terror attack singda Pakistan gi lawriba action singi matangda paudam ki hairi Mumbai attack singi wafam paladuna international community da terrorist na so level sing asi yamna lumna lawduna thabak lokhatna ba wafam thamki sahi taragi mamangda November 16 ta terrorist singna Mumbai de attack chathaduna mioi cham humpu mari gi punsi manganki sahum subna ni pana so anki bani attack adugi mastermind Hafiz Said su Pakistani list of banned outfit tagi lokthokrabani lebak ani gi losing basing laloi tiki matang da sukhana ki hairi Indiana anirak subo oina yumbu oiduna hayeng dagi chathaba hogodoriba Aiba Women's World Championship ta taruk suba sanagi medal phangnaba Mary Kom na asa thamli Championship asigi tara suba edition asida leba humdrain thoidagi boxer chawm henbana saruk yagadori mamangda Indiana yumbu oiduna pangthokiba championship ta Indiana medal telida khwaidagi makokta leiki handaki Indian team da naha amadi kuina sanaraklaba boxer tara yauri sahi 35 surabi Mary Kom na India gi khwaidagi chawba asa oiri mahakna keji 94 weight category da thinagani mamangi sahida Commonwealth Games inaugural India Open amadi Poland na pangthokiba international tournament ki thoramsingda Mary Kom na sanagi medal sing phangkibani mahakna haikibada Krista kum lisingani amadagi masagi keji 94 kanglupta sanarakpasing phajana khangi Anoba boxer khradi yamna kalli amasung heisingi yamna suthui India ki team da yauriba boxer singdi Pinky Zangra keji 82 Manisha Mount keji 83 Sania keji 34 Simranjit Kaur keji 34 Laplina Bargohin keji 38 Sawiti Bora keji 34 Bhagavati Kasari keji 38 amasung Sina Punia keji 38 ni Sanabagi Pauda District Sports Association DSA Kaksing na sinduna ngasidagi 3rd Division Football League Tournament 2018 Association se playground da social worker and COVID na athoy mithung oiduna hodokre Football tournament hodopagi tharamadu da DSA Kaksing President Y Mangol Jang tharamapu ina saruk yaki tournament se ngasi ahoba numiki ahanba match da PSYC Punal amadi UCC Kaksing anina sanaki maduda PSYC na UCC bu panjal mari amada maithiba pikre PSYC gi panjal singa du L direct na minute ahum R morungsha na minute kuntra KS Messenger Maring na fast half loirakpagi ahapa minute ani chapada amadi D morung na minute 53 chapada sanki UCC gi panjaladuna samananda na minute 13 chapada sankibani aduga ngasi sanakiba ani suba ground na YWU Kaksing na FSC Kaksing bu panjal marishno da thoikre YWU gi panjal singa du Zetlina minute 13 kuntrani pan amadi nipu ojit na minute 53 da sanki Zeliarong Football Association Sinduna Thau Sports Complex Imphal da thariba 12 Jadonang Memorial Football Tournament 2018 gi ngasi ayuk sanakiba ahanba ground gi match da LFC Longmaina ke BYC ke Kru Bilabu ani amada maithiba pikre ani suba ground da CRYC Singmaironga GYC Guigalunga sanakibda CRYC Singmairongna GYC Guigalong bu mari amada maithiba pikre tournament sigi ngasi nungthil sanakiba ahanba ground gi match na LYC Langjanga RYC Ramjiga goal amamam sanaduna draw oikre ngasi nungthilgi ani shuba ground na DYC Dimdaijang na RYC Rangailongbu ani amada maithiba pikre Manipur amadi North East ta ahan boina handaki sangai festival da pangthokadaba Japan gi traditional masana sumo wrestling gi one line ticketing gi website ani amadi ticket ngasi Salai Holdings ki office da launch tawkre ngasi Salai gi office da pangthokpa pau gi mifamda Salai gi sumo wrestling event gi joint convener KS Jananda na hai Manipur gi Mukhyamantri N Biren gi lising makhada tourism department ka khusamnaduna Salai Holdings na Japan gi traditional game sumo wrestling sangai festival gi saro amo ina sinba sida miyamna cooperation pibiu Japan gi advance team thunglakre haina su KS Jananda na phongdoki Sumo wrestling event ki joint convener CIS Samson na hai miyangi khudong chanaba online ticket ki khudong chaba pinaba website ani www.salaionline.com amasung www.salaiholdings.com dagi ticket kakpa yagani hai ki Pawgi mifam asigi mangoyana Kumalampa Indoor Stadium da Japan gi Salai International ki managing director Kita Inui amasung Koichi Simada yauna sanagada mafam yengsinki Hauzik arabada maro pau amuka hana pijari
Children Day gi thauram Rajya gi thakta lengakna sinuna pangthokre. Lengakna tawgani lauthokrabasing thabak oina uba phangdrabadi mathangi tamda miyamna vote pibiganu haina Chief Minister N Biren na haikre. Loyana 3rd Division Football League Tournament 2018 ngasidagi hodokre. Ngasigidi image Paodam pizaba matang asiloisinjare miyang tabiribasingbu amuka hana khurumjai.